Bismillahirrahmanirrahim. Alhamdulillah Rabbil Alamin. Hꯧꯖꯤꯛ ꯆꯠꯂꯤꯕ ꯃꯨꯍꯔꯔꯝꯒꯤ ꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥ ꯑꯁꯤꯗ ꯇꯧꯍꯧꯒꯗꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯜ ꯑꯃ ꯂꯩ. ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯅꯤ ꯃꯇꯝ ꯑꯃꯗ ꯕꯤꯁꯃꯤꯜꯂꯥꯍꯤꯔ-ꯔꯍꯃꯥꯅꯤꯔ-ꯔꯍꯤꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯔꯕꯤꯛ ꯃꯌꯦꯛꯅ ꯑꯔꯕꯤꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ 113ꯔꯛ ꯆꯦ ꯑꯃꯗ ꯏꯔꯒ ꯃꯗꯨꯕꯨ ꯊꯨꯞꯆꯤꯜꯂꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯒ ꯂꯣꯏꯅꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯄꯔꯁꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯀꯣꯃꯣꯁꯒꯨꯝꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯒ ꯂꯣꯏꯅꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯃꯨꯍꯔꯔꯝꯒꯤ ꯊꯥ ꯌꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯋꯥꯕ ꯄꯔꯦꯁꯥꯅꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯄꯨꯝꯅꯃꯛꯇꯒꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯤꯐꯥꯖꯠ ꯇꯧꯕꯤꯒꯅꯤ, ꯁꯦꯟꯅꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯕꯤꯔꯣꯏ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯤꯖꯛ ꯃꯔꯥꯡ ꯀꯥꯏꯍꯟꯕꯤꯒꯅꯤ. ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯜꯅꯤ ꯃꯁꯤ ꯍꯗꯤꯁ ꯑꯃꯁꯨꯡ ꯀꯨꯔꯥꯟꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ, ꯆꯥꯡꯌꯦꯡ ꯂꯩꯔꯕ ꯃꯨꯖꯔꯔꯕ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯀꯥꯕꯤꯔꯤꯟꯁꯤꯡꯒꯤ ꯑꯃꯜꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯑꯃꯜ ꯑꯁꯤ ꯉꯝꯕ ꯇꯥꯔꯒꯗꯤ ꯏꯟꯁꯥꯑꯜꯂꯥꯍꯨ ꯇꯥꯂꯥ ꯇꯧꯁꯤ. ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝꯅꯤ. ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯁꯂꯥꯝ ꯇꯧꯕ, ꯑꯗꯨꯏꯗꯨꯒ ꯑꯅꯤꯁꯨꯕꯗ ꯗꯔꯨꯗ ꯑꯦꯅꯤ ꯗꯔꯨꯗ ꯑꯃ ꯏꯁꯥꯅ ꯐꯥꯕ ꯗꯔꯨꯗ ꯑꯃ ꯑꯁꯥꯡꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯇꯦꯟꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨ ꯁꯣꯟꯕ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯔꯥꯇꯨꯜ ꯏꯈ꯭ꯂꯥꯁ ꯍꯥꯏꯕꯗꯤ ꯀꯨꯜ ꯍꯨꯋꯜꯂꯥꯍꯨ ꯑꯍꯗ ꯁꯣꯟꯕ, ꯁꯂꯥꯝ ꯑꯍꯥꯟꯕ ꯇꯧꯕ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯔꯨꯗ ꯁꯔꯤꯐ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯔꯥꯇꯨꯜ ꯏꯈ꯭ꯂꯥꯁ ꯀꯨꯜ ꯍꯨꯋꯜꯂꯥꯍꯨ ꯑꯍꯗ ꯍꯥꯏꯕꯗꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋassalatu wassalamu ala rasulillahi sallallahu alaihi wasallam ꯀꯨꯜ ꯍꯨꯋꯜꯂꯥꯍꯨ ꯑꯍꯗ ꯑꯜꯂꯥꯍꯨ ꯁꯃꯗ ꯂꯝ ꯌꯂꯤꯗ ꯋꯥꯂꯝ ꯌꯨꯂꯗ ꯋꯥꯂꯝ ꯌꯀꯨꯜ ꯂꯍꯨ ꯀꯨꯐꯨꯋꯟ ꯑꯍꯗ ꯍꯥꯏꯕ ꯃꯁꯤꯒꯤ ꯗꯨꯑꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯟꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯏꯟꯁꯥꯑꯜꯂꯥꯍꯨ ꯇꯥꯂꯥ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯔꯀꯠ ꯂꯩꯕ, ꯑꯋꯥ ꯑꯅꯥꯗꯒꯤ ꯀꯥꯏꯊꯣꯛꯄ, ꯑꯗꯨꯒꯨꯝꯂꯕ ꯔꯤꯖꯛ ꯃꯔꯥꯡ ꯀꯥꯏꯕ, ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯣꯏꯍꯟꯕꯤꯒꯅꯤ. ꯑꯗꯨꯅ ꯁꯤꯒꯤ ꯑꯇꯦꯟꯕ ꯑꯃꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯜꯅꯤ. ꯑꯃꯜ ꯇꯧꯅꯉꯥꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯅꯉꯥꯏꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯝꯃꯤꯟꯅꯁꯤ.